Khurumjari ma'am, ngasi aina tawjadoribasi maggie hougani. Maggie houbasi ma'am yengminaraje. Ai haurage. Ngasi ma'am haurage. Ai hujik noodles ni ko. Maggie asingmudi nate do noodles. Noodles ni do. Jan chise hujik. Okay. To ai hujik thabi jo ai di morok saba yam pame bako. Duna morok se ai di manga lore. Manga je habani. Sari mukha ya ai du bu khoda da mo am cha de khoda mu sor kani ba mo am ha ba de ma de ma hau yeng dui ne ai hau bu khudi ma dun hawe hal te na du thabi je hingo na pa me to thabi je disfigure me hingo na pan ba ne di thabi je mo sa di ko thabi bu ma ja ba de yam ing ba ne ma am se di te ko ma puk ki sau ga ta dun thabi ja bi yu du te ai hau ja ra ge hu se je ai gas thagat la ge je khang thangatle khang sida hoje ising hapagani ising hapani hoje ising glass amma odi mahi su mahi yam noodles ki mahi yam hawani aduna ai maggie je mahi ising glass ani happe je ai gas thagalage je gas thagatle ai hoje duka 사갈 matungda makhum khumani ichang pa na sigi makhum sigi matok su lok thopi gre duna ni hawzare si lumphulum bu sar kanda hoje maggie amu hapani do ai mathang matang step hajar ke ai number ji video na ma ja kan hajade tamjari ne mathang deri soidabi mayam na tamna isman dum tora ke wangam su kan haite duna ai mathang uchara ge hoje je lera 이제 maggie 까자래 싱 샤워만이 후지 아니 어떤 샤워하다가니 싱 샤워래 거지 싱 샤워버리나 아시기 모록 그는 또 보세 하나 합질라게 깎보세 하나 아이디 모록시 한 밤에 모록 사려면 배드나 모록세 거기다 거기 땀 잔데 한 사우드네 모록 양 합보세 나도 모록 잡은 건데 이제 싱 좀 해래 갓비라니 또가 이 마슬라제 masla ani hapani sigi noodles da awse duga si masla ani tang hapan ai noodles se loina hawra ai kha kani yam me ade chawba pe on robani na ina ko macha da phang da ba duga saure se masla se hapani ai je yam iji yam laina ni hawbe yam 이제 마하페 누가 이제 소한자래 잘래 이제 잘하니 아이 톰 기당한 먹자래 메기도 짱 영어가 좀 하피로 아 이게 얘가 짱 통기다 아마 하피로 거 하피로 하피라니 이제 maggie 이제 이 오픈 좀 떠게 양 짜고도 근데 아이 그때는 야가 짜지게 그좀 짜지 양 짜대 그나 후지 타자야게 그러니까 치마가 홈 하우라게 yam zabi nga leke je lore ni ji tam na ai di mari yam pame thugai da bida hapjarage sina tabla to pa kai imta habaroi machan ai sida sigi khu au je ma am tang yeng biu yam haw khu haw thuna haw bani ma de machan jo changdabi houba lai su lai ba sina de angang na chana ba or ju yai ba ko smana houba khu au je morok ti thakpi ba yadre anga 한도가 막 얘기하자 얌사이 아이 야 하우니 만남스데 이스팅가 타이다 얌 짬라가 얌나 가이 맞전지 손찬다는 이 하와이 트라게기 하빠 아마 카마칼레 고 덕저 가이테
ꯑꯗꯣ ꯑꯩ ꯌꯥꯝ ꯑꯝꯇ ꯄꯥꯝꯗꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯆꯝꯅ ꯊꯨꯝ ꯈꯔꯗꯩ ꯍꯥꯞꯄꯒ ꯁꯤ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯧꯖꯤꯛ ꯑꯩ ꯆꯥꯕꯒꯤ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯍꯧꯖꯤꯛ ꯂꯣꯏꯔꯕꯅꯤꯅ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯔꯦꯗꯤꯗ ꯂꯩꯔꯦ ꯆꯥꯅꯕ ꯆꯥꯅꯕ ꯑꯩ ꯆꯥ ꯑꯃꯁꯨ ꯍꯥꯞꯆꯔꯦꯀꯣ ꯉꯁꯥꯏ ꯂꯣꯟꯕ ꯈꯣꯠꯄꯗꯤ ꯃꯌꯥꯝꯗꯣ ꯎꯠꯆꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯆꯥ ꯂꯩꯔꯦ ꯏꯁꯤꯡ ꯂꯩꯔꯦ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯃꯦꯒꯤ ꯅꯨꯗꯜꯁꯇꯣ ꯂꯩꯔꯦ ꯁꯤ ꯇꯤꯜꯍꯧ ꯊꯕꯤ ꯂꯩꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯕꯒꯤ ꯑꯃꯨꯛ ꯆꯥꯕ ꯍꯧꯔꯁꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯒꯦ ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯠꯅꯤ ꯌꯥꯝꯅ ꯄꯣꯠ ꯃꯆꯜꯁꯨ ꯆꯪꯗꯕꯀꯣ ꯍꯧꯖꯤꯛ ꯑꯩ ꯃꯦꯒꯤ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯂꯩꯔꯦ ꯏꯁꯤꯡꯁꯨ ꯂꯩꯔꯦ ꯚꯤꯗꯤꯑꯣ ꯅꯝꯕꯁꯨ ꯀꯥꯏꯅ ꯍꯩꯖꯗ꯭ꯔꯤ ꯑꯗꯣ ꯃꯌꯥꯝ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯩ ꯍꯧꯖꯤꯛ ꯍꯧꯔꯒꯦ ꯆꯥꯕ ꯑꯩꯗꯤ ꯌꯥꯝ ꯇꯥꯒꯜꯂꯦ ꯑꯗꯨꯅ ꯁꯤ ꯐꯦꯡꯉꯧꯕ ꯑꯃ ꯊꯥꯏꯅꯦ ꯆꯥꯕꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ ꯈꯨꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯃꯣꯔꯣꯛꯁꯨ ꯑꯩꯅ ꯄꯥꯝꯖꯕꯤ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯇꯝꯆꯥꯗꯤ ꯌꯥꯝ ꯁꯥꯎꯔꯅꯤ ꯑꯗꯣ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯁꯥꯔꯦ ꯁꯤꯅ ꯇꯤꯜꯍꯧ ꯈꯨꯍꯥꯎꯁꯤꯗ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯇꯦꯁ ꯇꯧꯔ ꯌꯦꯡꯉꯨꯕꯤꯌꯣ ꯑꯩꯅ ꯍꯥꯏꯗꯤ ꯃꯆꯜ ꯁꯨꯛꯆꯪ ꯆꯪꯗꯕꯤꯗꯀꯣ ꯃꯤꯒꯤ ꯃꯆꯜ ꯃꯌꯥꯝ ꯑꯃ ꯆꯪꯕ ꯈꯣꯠꯄꯗꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯁꯤꯒꯤ ꯁꯨꯞꯅꯊꯛꯀꯤ ꯑꯩ ꯉꯁꯥꯏ ꯎꯠꯆꯈꯤꯕ ꯃꯃꯥꯡꯗ ꯎꯠꯆꯈꯤꯕ ꯚꯤꯗꯤꯑꯣꯗ ꯃꯃꯥꯡꯗ ꯎꯠꯆꯈꯤꯕ ꯏꯁꯇꯦꯞꯇꯨꯗ ꯃꯆꯜꯗꯨꯇꯪ ꯍꯥꯞꯄꯤꯔꯒ ꯁꯤ ꯈꯨꯍꯥꯎ ꯑꯃꯅꯤ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏ ꯃꯦꯒꯤꯁꯤꯗ ꯍꯥꯞꯈꯤꯕ ꯃꯣꯔꯣꯛꯇꯨꯅꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯃꯌꯥꯝ ꯑꯃꯇꯪ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯌꯨꯝꯗ ꯑꯗꯨꯒ ꯃꯣꯔꯣꯛꯁꯤꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯊꯣꯛꯑꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯦ